ꯑꯩꯅ ꯍꯧꯖꯤꯛ ꯎꯅꯖꯔꯤꯕꯁꯤ ꯃꯤꯌꯥꯝꯅ ꯁꯔꯥꯡꯊꯦꯝ ꯃꯅꯥꯎꯕꯤ ꯔꯤꯇꯤꯌꯥꯔ IPS ꯈꯣꯏꯔꯥꯟ ꯊꯥꯕ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯣꯖꯥꯗꯨꯅꯤ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯅꯃꯁꯇꯦ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯍꯣꯏ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯈꯣꯡꯆꯠꯁꯤꯡꯗ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯅ ꯀꯌꯥꯅꯣ ꯑꯗꯨꯒ ꯏꯃꯥ ꯕꯕꯥꯅ ꯀꯔꯤ ꯀꯔꯤ ꯃꯤꯡ ꯀꯧꯔꯤ ꯍꯣꯏ ꯔꯥꯖꯤv ꯀꯨꯃꯥꯔ ꯑꯩ ꯈꯨꯔꯨꯝꯕ ꯑꯣꯛꯆꯔꯤ ꯋꯦꯜꯀꯝ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯝ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ ꯑꯩꯅ PUC ꯇꯝꯃꯛꯄ ꯑꯗꯨꯋꯥꯏꯗ ꯐꯥꯗꯔ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ BA ꯄꯥꯁ ꯇꯧꯔꯛꯄꯗ ꯐꯥꯗꯔꯁꯨ ꯂꯩꯇ꯭ꯔꯦ ꯐꯥꯗꯔꯅ ꯍꯥꯜꯂꯦ ꯂꯩꯇꯕꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯅꯨꯄꯤ 3 ꯅꯨꯄꯥ 2 ꯑꯩꯅ ꯈ꯭ꯋꯥꯏꯒꯤ ꯑꯇꯣꯝꯕꯅꯤ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯂꯥꯁꯅꯦꯅ ꯃꯅꯥꯎꯕꯤ ꯏꯅꯥꯎꯕꯤ ꯀꯧꯕꯤ ꯃꯣꯏꯅ ꯑꯇꯣꯝꯕꯒꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯌꯥꯝꯕ ꯂꯩꯈꯤꯗ꯭ꯔꯦ ꯏꯆꯦ 3ꯁꯤ 3 ꯂꯩꯈꯤꯗ꯭ꯔꯦ ꯏꯆꯦ ꯑꯃꯈꯛꯀ ꯑꯩꯒ ꯂꯩꯍꯧꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ 6ꯀꯤ ꯃꯅꯨꯡꯗ ꯋꯥꯡꯖꯤꯡꯗ ꯄꯣꯛꯄꯅꯤ ꯋꯥꯡꯖꯤꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯡꯖꯤꯡꯗ ꯄꯣꯛꯄꯅꯤ ꯋꯥꯡꯖꯤꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯝꯗꯤꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯗꯨ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯄꯥꯁ ꯇꯧꯔꯛꯏ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯣꯀꯦꯜ ꯁ꯭ꯀꯨꯜꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯣꯀꯦꯜ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯏ ꯑꯗꯨꯗꯒꯤ ꯂꯣꯀꯦल स्कूल लोर DM कॉलेज PUC तमें हौजिक कॉलेज की लाइफ से लाक्ट्रिंग दो जाय कोई हाई स्कूल लाइफ से मसिदै सिदा क्लास 10 की एग्जाम से अदुम मणिपुर बोर्ड न लौरबरा दो करब बोर्ड न लौ बोर्ड ऑफ सेकेंडरी एजुकेशन हौजिक लेरिबा असम ना असम न लौवेबा मतम दु 19 के आगे दाइ 1970 दा 1970 दा मैट्रिक पास तौबन ngasiदै ina chahi 52 mu ki mamang adai 1970 da बोर्ड ऑफ सेकेंडरी एजुकेशन असम मणिपुर लेत्रिंग गिनी मतमदुदि ओजा लाइक लाइक सुतंबजी हौजिक लेरिबा मवोंगसिगा मतम अमदा अखोइना अखोइ इसामकसु हाइताय अखोइना थेंगनरकपा उरकपददि अखोइगी मणिपुर बोर्डना लौरबा मतुंगदा खोंबान चेलगा मीगजे मैम तोरगा लाइक तमगा तौबा दुगा अददा पाइबा सर्टिफिकेट तुना यामबना कोइ माउलानबा यादबा हाइदि लोन दु खंगजदबनिना एप्लीकेशन नम चुमना इबा ngамदबगी अवाबजी लाइक तम्मी हाइरगसु खितंग अवाबजी खुदुंग चादबा हुजिकदि मु याम मानद्रे मतम खरा गेप अमा हाइतारे अदमाइना तौबसि मैम थेंगनै अदो ओजाजिंग ना अखोइगी आसाम बोर्ड लौबा मतमददि अखोइगी अहनजिंगना हाइबा अखोइगी फादर होइना हाइबा मतमदसु अदुम सेक्शनना तमकपनिना लाइरिक्सि याम मखोंग सेंगना चलै हाइ अदो लाइक खुतंबिसि कमाइना थेंगनबि मतमदुदा कोई लाइरिक सि फजना तंबि आरुका कंपलसरी फोर्स तौदे फ्रीडम ऑफ learning hagadra play way method of teaching and learning hana asana paning moton pau tumni moton tumu hogoni moton hogolu noma gi pung suk ta dati padari yadi habe leite asana paning ko ithil la ko dum pau adona dum khangani hana tambire makhong sengna dum tamme sengna dum sato ni moton sato patan chaning kan chaba tuning kan tumba aduna phai hai adu manung da ingonda ojama amin aina paninge बाहु कोई सुरेंद्र सु कोई मसा के सेंग वना बाहुनी सुरेंद्र ना मोय कॉलेज की स्कूल की मिंगनी नन लोकल ओइब्रा दुगा नन नते मैतै नि कक्चिंग दगी बाहु से कक्चिंग दगी नि अदा मा से आइना यामना थागनिंगे इंग्लिश ग्रामर से माना तंबी मतम दा हाई स्कूल दा माना है इंग्लिश शॉर्ट इंग्लिश ग्रामर एंड ट्रांसलेशन हैब्रा सुख थाबम लेरमे हुजी तमना किते उजु उद्रे आइगी बिदि थमजेले अदा मान हाय इबो नंग से हेक्ट लाइक से ग्रामर से क्लास 10 द लोर बने एमए द ग्रामर तंगद बनते सिगी ग्रामर से मणिपुर की मनु इंडिया की मनु पारी ममिंग ले रबो ग्रामर ने मसी मकोकते लोय बौ खंगो अदोरगदि इंग्लिश त नंगोन दि हेनबिन ले रोय हाय न मान ताकबि रे ग्रामर याम पागी हुजी फौसी मान हाइबे मतन ग्रामर सी मसन खंगजै अदगी अमगा मान हाय यो इंग्लिश ngang नंगना हैगी हैरगदि इंग्लिश तो नंग ngang प्रोनाउंसिएशन सुक्ता तारोय ngang की इंटोनेशन सु यारोय अरगे वॉइस ऑफ अमेरिका नंग नुति ताब सु ngमदबनिना लवाइदा सॉरी लवाइदा पोकनिना खुंगंग पोकनिना अदुदि अय मताके अजादु कमाय तोनि ताकयो समाय तो इंग्लिश की इंटोनेशन से अप एंड डाउन लेबने अमुन वांगखटपा अमुन नेमदबा अमुन वांगखटपा अमुन नेमदबसे नयुमदा प्रैक्टिस तो मुंगजेना मग नांगथोगा नसाना ngangi voice on नसाना ताजो हुजिकान की मैरोय सिंगी सिगुम मोबाइल फोन से दम पायरगा नेट येंगिने दम करिम हाइदबि दु नते
मान हाय मुंगसेल अमा थमो मुंगसेल तो लेपो ngango nganga da badi nang paru la khabar ra karino nang ningsing bamada ngango na sa ngangi da soi bara pai da bara kon bara na sa dang yeng munghen du yeng ngang adu ki noti ki to da buduna na sa ki command of english to le na mani adu fluency le ge her gadi lare mo paro anybody anything subject paro adu nang na khangi ba kok ta hanjin ki do english ta ngango english da ngango soi ke ni soi da ya soi ya dum toro aduna mana aru tabir class 7 degini ai class 6 pau de wangjing ME school na class 5 pau tamme aru 6 pau ba 7 na high school da lakpa adu ne oja bahut thengmari se aduna mana sum tambir ko de sei manga 7 8 9 10 sei mari practice tore yumda ade de madu ki kana balai amai da english kana se metric parkha je pass torga DM college में चले PUC दा वो मतम तो देखो यूनिवर्सिटी ने लोगी बरदो कमाई तो मतम तो दा PUC से प्री यूनिवर्सिटी लवे गुवाहाटी ने लवे अदु दसु गुवाहाटी ने तुम लवे मणिपुर यूनिवर्सिटी लेत्री 1971 गिनी कोना DM college में चम से अदे दे ngasa के ओजादन ता कोई कारण बसे PUC मिंग चन बत ngai PUC फासिया सही अमा खत लेर में मतम से PUC सही अमा BSc होम ले मतम ने PUC जा कोई खोंगरो हापेन चले मतम दो लोकेन से पजा इकाई नरमे खोंगरो हापेन चले ऐसे दुगा एक्सटेम्पोर स्पेस तौने ना तो मत याम एक्सटेम्पोर दिबे याम तो नरमे मतम से को हुजिति तोना रे इंग्लिश मीडियम ना मेतरोन यादे एक्सटेम्पोर स्पेस तो बजा इजु मिंग चन चले अंगांग ने हापेन चले कौथोरे हापेन से चले एक्सटेम्पोर स्पेस तो दा टॉपिक तो इनिसिंग एजुकेशन सिस्टम इन मणिपुर prevailing education system in Manipur, defects and merits have any. Adu ki drawing on CM mayam de khal local piduni ko. CM mayam yom topic mayam yom de koptan puto ainam tangal uda do erame. Present education system in Manipur is defects and merits have any. Ada is wangangi. Ojadun tambir ko matungina. Aina sa sei mari class 7 8 9 10 bot sei mari yum da practice to buduna fluency su lere command over english su lere intonation su man haibi matung na up and down sana bada english men do nga nga bajane ai se ade de law soro kanda first are ne BA ki satra su lo yori ne ko hujigi except for sida BA ki satra BA final year satra yori IDPUC happen cheli bani first are law thore ai su ingange कैसे काय दे डॉक्टर ने यम फरे हरावरे ngal le ko ja o satro changa ko di the ji ga ngang pura ja khara ge ai ji nang la ona pure oja banerjee ko bom ya bengali english ke oja ne nang kari lam na tamai manipur ma pan tama pura convent school na tama pura natraga english school tama pura na english bhajan ngang ji ka mai torino oja I tamakte ai di village sa ro ko ni village school tamai oja man smain to na khar takpi ada ai practice to jabani ai adu mo tem mapan tamakte convent school tamakte english so phajana atopana english man na natraga ai ban tamberte village ge ojaman takper koni ai kara ai su mapan tamakte ai village metric pass tore DM college ming chali ji kumchi 1971 ming chali ji ai live imphal yor ko anani ai ponchi imphal chatri hai ge aina yam phajaba matang khong ne ja ngasai gi khoi di hujik si icha phani na khoi gi english school adu mata hek hor pod gi english school ni government school si kaya tamnadraba miyam na yam pam na da batang ka amkak su oirei ni adu ga amu su ngasai gi mapan da muk thare haraga paisa myam changal haraga khoi gi swai da nuai tre adana nuai re haidana khoi mai tamnarapa adu gi culture mai tare adu yam malingai 1970 71 da swaida dum tamaga lonely gi problem zu lehenda ba like sum thawai yor padu matang lan thambi se yam ngai ju ja college gi matang yor tingi da jana active service ta lei biram bani na retire so da gi tawi bani na NCC gum ba si di tas tawi ra kamai ta hoy sorry Raja Kumar ai si NCC yore matam do NCC yawning su yai yawning do su yai haiba do ai pam na yawre C certificate ana lei moji la aroi be ni C certificate pass tor ga di NCC ta military training gumbani hai na lei hai war gum karum tara ko da NCC gi C certificate pass tor ko jela war yaw bu yagani kau thor ko di
voluntary ꯆꯠꯄ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ NCC ꯌꯥꯎꯔꯛꯑꯦ ꯐꯖꯅ ꯄꯤꯉꯩꯗꯩ ꯍꯧꯅ ꯏꯃꯥ ꯂꯩꯕꯥꯛ ꯉꯥꯛꯄꯁꯦ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯔꯒ ꯂꯥꯛꯑꯦ ꯍꯣꯏ ꯊꯋꯥꯏ ꯌꯥꯎꯖꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯀꯅꯦ NCC ꯌꯥꯎꯔꯤꯀꯥꯟꯗꯗꯤ ꯀꯃꯥꯏ ꯊꯦꯡꯅꯕꯤ ꯃꯥꯏ ꯖꯔꯅꯤ ꯃꯇꯦꯡ ꯃꯇꯪ ꯊꯝꯕꯤ NCC ꯁꯤ ꯈꯣꯡꯎꯞ ꯕꯨꯠ ꯑꯃ ꯇꯣꯡꯉꯤ ꯁꯧꯟꯒꯤ ꯕꯨꯠ ꯌꯥꯝ ꯀꯟꯕ ꯖꯥꯠ ꯉꯁꯥꯏ ꯍꯥꯄꯦꯟꯗꯣ ꯑꯗꯨꯝ ꯁꯦꯠꯂꯤ ꯍꯥꯄꯦꯟꯗꯣ ꯑꯗꯨꯝ ꯁꯦꯠꯂꯤ NCC ꯗꯨ ꯍꯥꯄꯦꯟ ꯑꯗꯨꯝ ꯁꯦꯠꯂꯤ ꯈꯥꯒꯤꯒꯤ ꯍꯥꯄꯦꯟ ꯈꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨꯒ ꯕꯦꯜꯇꯤ ꯃꯣꯏꯅ ꯄꯤꯔꯦ ꯄꯨꯂꯤꯁ ꯃꯆꯨꯁꯦ ꯕꯦꯜꯇꯨ ꯐꯤꯒꯤ ꯕꯦꯜꯇꯨꯅꯤ ꯑꯗꯨꯒ ꯁꯧꯟꯒꯤ ꯀꯩꯅꯣꯗꯤ ꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕꯅꯤꯅ ꯑꯣꯖꯥ ꯀꯔꯝꯍꯥꯏꯅ ꯇꯣꯡꯗꯣꯏꯅꯣ ꯁꯨꯝ ꯌꯥꯎꯔꯤꯁꯤꯗ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯅ ꯍꯪꯉꯦ ꯑꯗ NCCꯒꯤ ꯑꯣꯖꯥꯁꯤ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯤ ꯑꯣꯖꯥ ꯆꯥꯎꯕ ꯀꯧꯏ ꯃꯇꯝꯗꯨꯒꯤ NCCꯒꯤ ꯍꯦꯠꯁꯦ ꯍꯧꯖꯤꯛ ꯃꯥ ꯂꯩꯈꯤꯗ꯭ꯔꯦꯅ ꯈꯜꯂꯤ ꯃꯥꯅ ꯏꯕꯨꯡꯉꯣ ꯑꯇꯩ ꯇꯧꯔꯨꯅꯨ ꯏꯁꯤꯡ ꯑꯌꯤꯡꯕꯗ ꯇꯤꯡꯉꯣ ꯑꯍꯤꯡ ꯑꯃ ꯏꯁꯤꯡ ꯑꯌꯤꯡꯕꯗ ꯇꯤꯡꯉꯣ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯄꯤꯛꯁꯜꯂꯝꯃꯅꯤ ꯈꯣꯡꯎꯞꯇꯣ ꯑꯗꯨꯒꯤ ꯁꯥꯏꯖꯗꯨꯗ ꯅꯪ ꯈꯣꯡꯎꯞꯇꯨ ꯊꯤꯡꯖꯤꯜꯂꯣ ꯑꯗꯨꯒ ꯃꯔꯤꯗꯨ ꯄꯨꯟꯖꯤꯜꯂꯣ ꯁꯧꯟꯒꯤ ꯕꯨꯠꯇꯨ ꯏꯁꯤꯡ ꯑꯌꯤꯡꯕꯗ ꯇꯤꯡꯉꯣ ꯁꯥꯏꯖ ꯄꯤꯔꯝꯃꯅꯤ ꯄꯤꯛꯁꯜꯂꯛꯑꯅꯤ ꯄꯤꯛꯁꯜꯂꯛꯏꯉꯩꯗꯨꯗ ꯅꯪ ꯇꯣꯡꯁꯤꯜꯍꯧꯔꯣ ꯑꯗꯨꯒ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯑꯗꯨꯝ ꯇꯣꯡꯉ ꯊꯝꯃꯣ ꯑꯗꯩ ꯅꯪ ꯆꯞ ꯆꯥꯕ ꯁꯥꯏꯖꯗꯨ ꯇꯥꯔꯅꯤ ꯑꯗꯩꯗꯤ ꯑꯗꯨ ꯆꯞ ꯆꯥꯔꯗꯕꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯒ ꯌꯨꯅꯤꯐꯣꯔꯝꯗꯤ ꯃꯣꯏꯅ ꯄꯤꯔꯦ ꯆꯥꯅꯕꯗꯨ ꯁꯤꯟꯒꯦ ꯍꯥꯏꯕꯗꯨ ꯂꯩꯇꯕꯅꯤꯅ ꯌꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯅꯕ ꯍꯣꯠꯅꯔꯦ ꯈꯣꯡꯎꯞꯇꯨꯃ ꯆꯥꯔꯦ ꯕꯨꯠꯇꯨꯃ ꯈꯣꯡꯎꯞꯇꯨꯃ ꯌꯥꯔꯦ ꯐꯨꯔꯤꯠꯇꯤ ꯌꯨꯅꯤꯐꯣꯔꯝꯗꯨ ꯃꯣꯏꯅ ꯁꯦꯝꯃꯒ ꯄꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ C ꯁꯥꯔꯇꯤꯐꯤꯀꯦꯠ Cꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕꯁꯦ ꯃꯁꯤ ꯂꯨꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯪꯉꯨꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯗ ꯅꯣꯂꯦꯖꯇꯨ ꯀꯌꯥ ꯂꯩꯖꯗꯦ ꯑꯣꯖꯥ Cꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯁ꯭ꯋꯥꯏꯗ ꯊꯥꯕ꯭ꯔꯥ ꯃꯄꯥꯟ ꯊꯥꯕ꯭ꯔꯥ ꯃꯄꯥꯟꯗ ꯅꯠꯇꯦ ꯏꯝꯐꯥꯜ ꯃꯅꯨꯡꯗꯅꯤ ꯏꯝꯐꯥꯜꯗ ꯊꯥꯏ DM ꯀꯣꯂꯦꯖꯗ ꯈꯨꯟꯊꯣꯛ ꯉꯝꯕꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯗꯣ ꯑꯗꯨꯋꯥꯏꯗ ꯗ꯭ꯔꯤꯜ ꯇꯧꯍꯜꯂꯦ ꯍꯦꯗ ꯑꯣꯐꯤꯁꯁꯦ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝꯁꯦ ꯇꯦꯁ ꯂꯧꯕꯁꯦ ꯑꯍꯥꯟꯕꯗ ꯔꯤꯇꯔꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯗ꯭ꯔꯤꯜ ꯈꯔ ꯇꯧꯋꯦ ꯇꯝꯈꯤꯕꯗꯣ military drill type ta sabdhan bisram nongmai ka pa khot pa je dai dum haire adoi tore nongmai de aseng man nongmai nate dummy ni pai heli do aduga drill han to hole leiba khot pa yet da ba oi leiba mang sa ba tungdan ba phamba yet pa to ba to hole adigi nongmai pyron nong par yet na thangalo oi na thangalo ma pan thangalo line position gan to be adigi shoot at side adu M to buga tu tawe adu pass to har matung da mayam pun mak to pra pass to pun tawre hello mena hore adu matung da written test kon tawe written test na main hangni mu question hangi jiki mari lena ju hangi adu general knowledge hangi adu C certificate si yare pass to re haina p bisina A B C sina ko ri wang ma certificate C gi di college sina kamaina mo koi pre university si loire koi PUC si loire ba matung da college si karom da mu chapir pre university lorga DM college da BA pass to DM college da makha sa thare DM college da tum chathai PUC dagi BA first year second year last year baba third year baba graduation hai tare hujiki oina di mo hujiki graduation si tawu matam da di punsi gi oiba koi gi awan nungai mai tu tamba matam da kai kai graduation su matam da TDC harbe 3 year degree course na se umne na ada wa badi matam da wai koi khungang da pokuni na DM college da bhara da le khulakta khulakta ne hujiki wegi hostel lady si nate hotel da nate hostel da le rame roll number mark ke matung na hotel da le phange adum pi yam lange ba sata sing yam lange tinaba hobula ku yam yawi masjid hatre na bhara da thang da bhara da le adu mi am ta lagta ado ja khoi gi wangjing da gi hujik koi state si capital ore pa imphal mayam na maming yam chatpa dana manjir college da tambire mase tambiba matam da khoi gi student organization se matam sida gi dum form toroga leira abra adu di yaubirak pra tas taubirak pra kamai matam da student union ama leijare DM college gi DM college students union ana lei board ka yam chong toi matam da mai bam mai mu ne sei sa wa pau na ma music secretary oi oza maimuna bolem na bado yam yawi matam da sei gi competition da secretary music ana kano se yawi matam da thang bandagi ko na bel ko no moi su yawi oza maimuna ka gi debate secretary adu secretary common room secretary gan toi ai di madu da kaya yaujarakte like tuna khara interest so khara interest lowi adu any yam yaw debate tane debate si manipur re yam cham tor me imphal college DM college maru or ga manipur college ka se aru assam da B Barwa college hai gumba Katan college hai gumba Kokrajhar college hai gumba all assam ga tor me imphal da su tawi mo da su tawi adu ayam matam da akoi debate phaba mi ahum ri yawi ai ju dum yawbi khangat pada
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯃꯇꯝ ꯑꯌꯥꯝꯕꯗ ꯕꯦꯁ ꯗꯤꯕꯦꯇꯔ ꯇꯥꯈꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯣꯜ ꯑꯁꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ MA ꯒꯨꯝꯕ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯩ MA ꯇꯝꯕꯗꯨ ꯃꯅꯤꯄꯨꯔꯗ ꯇꯝꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯏꯃꯨꯡꯁꯨ ꯑꯣꯏꯔꯦ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃ ꯂꯩꯔꯝꯃꯦ ꯑꯩ ꯄꯣꯛꯃꯤꯟꯅ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯅ ꯂꯥꯡꯍꯣꯡ ꯇꯧꯔꯁꯨ ꯏꯅꯥꯎꯅ ꯇꯝꯅꯤꯡꯕ ꯃꯐꯝ ꯇꯝꯍꯟꯒꯗꯕꯅꯤ ꯍꯥꯏꯈꯤ ꯑꯗꯨ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ DM ꯀꯣꯂꯦꯖ ꯇꯝꯕꯗꯤ ꯌꯥꯝ ꯋꯥꯈꯤ ꯋꯥꯕꯗꯤ ꯄꯩꯁꯥ ꯂꯩꯇꯕꯅꯤ나 ꯌꯨꯝꯗꯒꯤ ꯏꯃꯥ ꯍꯅꯨꯕꯤꯁꯤꯅ ꯃꯅꯥ ꯃꯁꯤꯡ ꯆꯥꯅ ꯊꯛꯅꯕ ꯍꯞꯇꯥ ꯑꯃ ꯆꯥꯅꯕꯁꯤ ꯆꯦꯡ ꯆꯥꯛꯁꯤ ꯌꯣꯝꯃꯦ ꯑꯗꯨ ꯌꯨꯝꯒꯤ ꯚꯔꯥ ꯂꯨꯄꯥ 15 ꯈꯛꯇ ꯂꯧꯏ ꯊꯥ ꯑꯃꯒꯤ ꯔꯦꯟ ꯐꯤꯁꯦ ꯑꯣꯡꯂꯤ ꯑꯩꯈꯣꯏꯒꯤ 25 ꯊꯥ ꯑꯃꯒꯤ ꯃꯗꯨ ꯑꯦꯟꯁꯥꯡ ꯃꯔꯛꯇꯨꯗ ꯆꯦꯅ ꯌꯣꯝꯃꯒ ꯍꯥꯞꯆꯤꯜꯂꯒ ꯋꯥꯡꯖꯤꯡꯗꯒꯤ ꯒꯥꯔꯤ ꯏꯝꯐꯥꯜ ꯂꯥꯛꯄ ꯒꯥꯔꯤ ꯃꯊꯛꯇ ꯍꯥꯞꯄꯤꯔꯛꯑꯦ ꯌꯥꯝ ꯇꯥꯡꯅ ꯂꯥꯛꯄ ꯕꯁꯇ ꯑꯗꯨꯗꯒꯤ ꯑꯩꯅ DM ꯀꯣꯂꯦꯖꯗꯒꯤ ꯍꯣꯁꯇꯦꯜꯗꯒꯤ ꯃꯤꯒꯤ ꯌꯨꯝ ꯚꯔꯥꯗꯒꯤ ꯊꯣꯛꯂꯛꯑꯒ ꯋꯥꯡꯖꯤꯡꯒꯤ ꯒꯥꯔꯤ ꯂꯥꯛꯄꯁꯤ ꯉꯥꯏꯔꯒ ꯃꯊꯛꯇ ꯊꯥꯗꯔꯒ ꯑꯣꯛꯑꯦ ꯃꯗꯨ ꯊꯥꯗꯔꯒ ꯑꯣꯛꯑꯒ ꯃꯗꯨꯅ ꯊꯥ ꯑꯃꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯆꯥꯅꯕ ꯑꯣꯏꯕ ꯑꯩ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯄꯣꯠꯅꯤ ꯊꯥꯗꯔꯛꯄꯗꯨꯗ ꯍꯦꯟꯇꯥꯛ ꯃꯇꯨꯝꯗꯣ ꯍꯧꯖꯤꯛꯀꯤ ꯍꯦꯟꯇꯥꯛ ꯑꯅ ꯎꯈꯤꯗ꯭ꯔꯦꯀꯣ ꯉꯥꯔꯤꯗ ꯇꯧꯈ꯭ꯔꯦ ꯍꯦꯟꯇꯥꯛ ꯃꯇꯨꯝꯁꯤ ꯍꯣꯡꯉꯨꯒ ꯇꯧꯔꯒ ꯁꯨꯕꯗꯣ ꯍꯦꯟꯇꯥꯛꯁꯨ ꯊꯥ ꯑꯃ ꯆꯥꯅꯕꯅꯤ ꯊꯥꯔꯛꯄꯗꯣ ꯕꯣꯝ ꯂꯥꯎꯅ ꯇꯥꯅ ꯍꯦꯟꯇꯥꯛꯁꯤ ꯇꯥꯟ ꯆꯦꯟꯈ꯭ꯔꯦ ꯍꯦꯟꯇꯥꯛꯇꯣ ꯇꯥꯟꯅꯔꯤꯕꯅꯤ ꯍꯦꯟꯇꯥꯛ ꯆꯦꯟꯈ꯭ꯔꯦꯅ ꯕꯁꯇꯒꯤ ꯊꯥꯗꯔꯛꯄ ꯑꯣꯛꯄꯗꯨꯗ ꯉꯁꯥꯏꯒꯤ ꯄꯨꯜꯂꯛꯄꯗꯨ ꯁꯣꯏꯗꯅ ꯍꯦꯟꯇꯥꯛ ꯊꯣꯡꯒꯟꯗꯔ ꯕꯣꯟꯗꯧ ꯆꯦꯟꯈ꯭ꯔꯕꯅꯦꯕ ꯆꯦꯟꯈ꯭ꯔꯦ ꯕꯣꯜꯒꯨꯝꯕꯅꯤꯅ ꯍꯦꯟꯇꯥꯛꯁꯤ ꯇꯥꯟꯅꯔ ꯐꯥꯔꯒ ꯑꯃꯨꯛ ꯌꯨꯝꯗ ꯄꯨꯔꯛꯏꯅꯤ ꯌꯥꯝ ꯋꯥꯅ ꯇꯝꯃꯛꯑꯦ ꯑꯗꯨꯒꯤ ꯃꯊꯪꯗ MAꯗꯣ ꯑꯩꯒꯤ ꯏꯌꯥꯝꯕ ꯂꯥꯏꯔꯕꯗꯨꯅ ꯑꯩ ꯏꯅꯥꯎ ꯅꯤꯄꯥꯅ ꯇꯝꯅꯤꯡꯕ ꯃꯐꯝꯗ ꯇꯝꯒꯗꯕꯅꯤ ꯍꯥꯏ ꯑꯗꯨ ꯃꯔꯛꯇ ꯑꯃꯨꯛ ꯍꯥꯏꯖꯧꯒꯦꯀꯣ ꯃꯇꯝꯗꯨꯗ ꯑꯩꯁꯤ ꯑꯣꯜ ꯑꯁꯥꯝꯒꯤ ꯐꯥꯔꯁꯅꯤ B ꯗꯤꯁꯇꯤꯡꯁꯟꯗ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯒꯧꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯐꯥꯔꯁꯅꯤ ꯃꯩꯇꯩ ꯃꯆꯥꯗ ꯐꯥꯔꯁꯅꯤ ꯇꯧꯕꯗꯤ ꯃꯌꯥꯡ ꯃꯆꯥ ꯑꯃꯅ ꯑꯣꯚꯔꯑꯣꯜꯗꯤ ꯃꯥꯅ ꯐꯥꯔꯁꯇ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯅ ꯃꯩꯇꯩ ꯃꯆꯥꯗ ꯐꯥꯔꯁ ꯑꯣꯏꯔꯒ ꯑꯣꯚꯔꯑꯣꯜꯗꯅ 10 ꯁꯨꯕ ꯑꯣꯏ ꯑꯣꯜ ꯒꯧꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯇꯝꯗ ꯒꯧꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯃꯅꯤꯄꯨꯔ ꯂꯩꯇꯦ ꯑꯃꯗ ꯂꯩꯇꯦ ꯁ꯭ꯇꯦꯠ ꯇꯔꯦꯠꯁꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯗꯤꯕ꯭ꯔꯨꯒꯔꯒ ꯒꯧꯍꯥꯇꯤ ꯈꯛꯇꯅꯤ ꯑꯗꯨꯏꯗꯨꯗ ꯂꯥꯏꯕꯛ ꯐꯗꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯄꯔꯤꯈꯥꯗꯨ ꯑꯩꯅ ꯑꯣꯜ ꯑꯁꯥꯝꯒꯤ ꯑꯣꯏꯅ 10 ꯁꯨꯕ ꯄꯣꯖꯤꯁꯟ ꯑꯣꯏꯔꯦ ꯃꯩꯇꯩꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗꯗꯤ ꯑꯩ 10 ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯑꯩ ꯏꯊꯟꯗ ꯌꯥꯎꯕꯅ ꯑꯩꯅ ꯐꯥꯔꯁꯅꯦ ꯂꯧꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯩ ꯈꯪꯗꯦ ꯑꯩꯁꯤ ꯄꯔꯤꯈꯥ ꯊꯥꯕꯒꯤ ꯂꯥꯏꯔꯤꯛꯁꯤ ꯀꯟꯅ ꯄꯥꯔꯤꯕꯅꯤ ꯄꯥꯃꯟꯈꯤꯗꯅ ꯄꯔꯤꯈꯥ ꯂꯣꯏꯈ꯭ꯔ ꯃꯇꯨꯡ ꯑꯩ ꯅꯥꯈ꯭ꯔꯦ ꯊꯥ 2-3 ꯅꯥꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯦ ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯑꯦ ꯐꯥꯔꯁ ꯇꯥꯏ ꯁꯦꯀꯦꯟ ꯇꯥꯏ ꯀꯔꯤꯝ ꯈꯪꯗꯦ ꯃꯩꯇꯩ ꯃꯆꯥ ꯒꯧꯍꯥꯇꯤꯗ ꯀꯣꯟ ꯇꯨꯕ ꯌꯥꯎꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯃꯥꯅ ꯑꯁꯥꯝ ꯇ꯭ꯔꯤꯕꯨꯟꯗ ꯑꯩꯅ ꯐꯥꯔꯁ ꯇꯥꯔꯦ ꯌꯥꯎꯕꯖꯥꯠꯅꯤ ꯑꯗꯨꯅ ꯃꯥꯅ ꯃꯇꯝꯗꯨꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔꯁꯦ ꯑꯁꯥꯝ ꯇ꯭ꯔꯤꯕꯨꯟꯅꯤ ꯃꯅꯤꯄꯨꯔꯗ ꯑꯇꯩ ꯑꯁꯥꯝ ꯇ꯭ꯔꯤꯕꯨꯟꯁꯨ ꯀꯌꯥ ꯐꯪꯗꯦ ꯃꯥꯅ ꯒꯧꯍꯥꯇꯤꯗꯒꯤ ꯍꯜꯂꯛꯄ ꯀꯥꯟꯗ ꯌꯨꯝꯗ ꯑꯌꯨꯛꯇ ꯗꯣꯡ ꯊꯤꯜꯂꯒ ꯀꯅꯥꯅꯣ ꯍꯥꯏ ꯑꯩ ꯅꯥ ꯂꯩꯔꯤꯅꯤ ꯀꯗꯧꯔꯦ ꯑꯩ ꯚꯥꯏ ꯑꯩ ꯁꯥꯃꯨꯅꯤ ꯁꯥꯃꯨ ꯀꯧꯏ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯐꯣꯇꯣ ꯌꯥꯎꯔꯦꯅꯦ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯐꯣꯇꯣ ꯌꯥꯎꯔꯤꯗꯦꯅ ꯊꯣꯛꯑꯒ ꯅꯥꯔꯒ ꯌꯦꯡꯊꯣꯛꯀꯥꯟꯗ ꯑꯁꯥꯝ ꯇ꯭ꯔꯤꯕꯨꯟꯗ ꯒꯧꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯥꯔꯁ ꯇꯥꯔꯦ ꯍꯥꯏꯅ ꯌꯥꯎꯔꯝꯃꯤ ꯃꯗꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯐꯥꯔꯁꯅꯤ ꯍꯥꯏꯅ ꯂꯧꯖꯕꯅꯤ ꯒꯧꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯐꯥꯔꯁꯇꯤ ꯅꯠꯇꯦ ꯒꯧꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤ 10 ꯁꯨꯕꯅꯤ 10 ꯄꯣꯖꯤꯁꯟꯅꯤ 10 ꯄꯣꯖꯤꯁꯟꯗꯨꯗ ꯃꯩꯇꯩꯗ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯑꯃꯈꯛ ꯌꯥꯎꯕꯅꯤꯅ ꯑꯩꯅ ꯐꯥꯔꯁ ꯇꯥꯔꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯕꯅꯤ ꯑꯁꯥꯝꯒꯤ ꯊꯥꯔꯒ 10 ꯁꯨꯕꯅꯤ 10 ꯄꯣꯖꯤꯁꯟꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯋꯥꯅ ꯃꯤꯑꯣꯏꯕꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁꯔꯚꯥꯏꯚ ꯇꯧꯗꯕ ꯀꯅꯥꯕꯨꯗꯤ ꯂꯩ ꯑꯗꯨꯝ ꯇꯧꯅꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯁꯥꯐꯔꯦ ꯍꯥꯏꯕꯃꯛꯇꯤ ꯑꯣꯏꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯋꯥꯅ ꯍꯧꯃꯤꯟꯅꯔꯛꯄ ꯉꯥꯛꯇꯅꯤ ꯋꯥꯅ ꯍꯧꯔꯒ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯣꯖꯥꯒꯤ ꯖꯔꯅꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯔꯤꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯑꯝꯒꯅꯤꯅ ꯈꯜꯂꯤ ꯑꯣꯖꯥꯗꯗꯤ ꯊꯣꯛꯈꯤꯕ꯭ꯔꯥ ꯊꯣꯛꯈꯤꯗꯕ꯭ꯔꯥ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯤ ꯑꯩꯅ ꯈꯪꯖꯅꯤꯡꯗꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯐꯥꯔꯁ ꯇꯥꯔꯦ ꯁꯦꯀꯦꯟ ꯇꯥꯔꯦ ꯀꯥꯏꯅ ꯄꯦꯄꯔꯗꯒ ꯍꯥꯞꯄꯤꯔꯛꯑꯀꯥꯟꯗ ꯑꯩꯒꯤ ꯐꯔꯗꯔ ꯁ꯭ꯇꯗꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯄꯤꯅꯕ ꯁꯦꯟꯐꯝ ꯂꯩꯇꯕꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯅꯤꯡꯕ ꯀꯥꯏꯅ ꯇꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯝ ꯋꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯅ ꯏꯆꯥꯁꯤ ꯏꯅꯥꯎꯁꯤ ꯍꯣꯠꯅꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯇꯥꯡꯀꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ MA ꯇꯝꯕꯗꯨ ꯆꯠꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯕꯤꯕ ꯂꯩ ꯀꯃꯥꯏꯅ ꯇꯧꯏ ꯌꯥꯝ ꯈꯔ ꯋꯥꯈꯤ ꯂꯨꯄꯥ 300 ꯈꯛ ꯄꯨꯊꯣꯛꯑꯦ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯩꯀꯥꯏꯒꯤ ꯂꯨꯄꯥ 10 ꯍꯥꯞꯄꯛꯄ 20 ꯍꯥꯞꯄꯛꯄ 30 ꯍꯥꯞꯄꯛꯄ ꯑꯩꯒꯤ ꯃꯥꯝ ꯑꯃꯅ ꯂꯨꯄꯥ 200 ꯑꯃꯒ ꯍꯥꯞꯄꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯨꯄꯥ 550ꯒꯨꯝꯕ ꯈꯛꯇꯅꯦ ꯑꯩꯅ ꯄꯨꯔ ꯆꯠꯂꯤꯁꯦ ꯕꯦꯗꯤꯡꯁꯨ ꯂꯩꯇꯦ ꯕꯦꯗꯤꯡꯗ ꯌꯣꯝꯒꯗꯕꯗ ꯑꯩ ꯈꯪꯗꯦ ꯈꯪꯁꯨ ꯈꯪꯗꯦ ꯎꯁꯨ ꯎꯗꯦ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯗꯤꯃꯥꯄꯨꯔ ꯌꯧꯗ꯭ꯔꯤꯀꯣ ꯏꯝꯐꯥꯜꯗꯒꯤ ꯗꯤꯃꯥꯄꯨꯔ ꯌꯧꯒꯗꯕꯅꯤ ꯑꯗꯨꯒ ꯔꯦꯜ ꯒꯥꯔꯤ ꯇꯣꯡꯗꯧꯅꯦ ꯑꯩ ꯇꯥꯗꯤ ꯇꯥꯏ ꯈꯪꯗꯦ ꯎꯁꯨ ꯎꯗꯦ ꯄꯨꯟꯁꯤꯗ ꯔꯦꯜ ꯒꯥꯔꯤꯁꯨ ꯎꯗ꯭ꯔꯤ ꯆꯠꯄꯗꯤ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯆꯠꯇꯕ ꯌꯥꯗ꯭ꯔꯦꯅ ꯄꯣꯠ ꯌꯣꯝꯃꯦ ꯕꯦꯗꯤꯡ ꯀꯥꯏꯗꯨ ꯂꯩꯖꯗꯦ ꯀꯔꯤꯝ ꯐꯥꯎꯕ
ꯑꯩꯒꯤ ꯏꯆꯦꯒꯤ ꯑꯎꯟꯄꯣꯠꯇ ꯌꯥꯎꯕ ꯑꯃꯟꯕ ꯕꯣꯛꯁ ꯑꯃ ꯂꯩ ꯃꯇꯝꯗꯨꯗ ꯀꯔꯤ ꯂꯩꯒ ꯌꯦꯛꯏꯅꯦ ꯍꯧꯖꯤꯛ ꯕꯣꯛꯁ ꯃꯆꯥꯁꯦ ꯇꯔꯪ ꯎꯄꯨꯒꯨꯝꯕ ꯖꯥꯠꯅꯦ ꯕꯣꯛꯁ ꯃꯆꯥꯗꯣ ꯑꯗꯨ ꯅꯝꯁꯤꯜꯂꯦ ꯐꯤꯔꯣꯟ ꯀꯔꯤ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯅꯝꯁꯤꯜꯂꯒ ꯊꯧꯔꯤꯅ ꯄꯨꯜꯂꯦ ꯁꯣꯒ ꯌꯥꯎꯕ ꯖꯥꯠ ꯅꯠꯇꯦ ꯊꯧꯔꯤꯅ ꯄꯨꯜꯂꯦ ꯑꯗꯨ ꯂꯥꯏꯔꯤꯛ ꯃꯆꯥ ꯃꯁꯨ ꯑꯩꯅ ꯄꯥꯒꯗꯕ ꯄꯣꯛꯀꯗꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦꯈꯔ ꯄꯨꯔꯒ ꯂꯨꯄꯥ 350 ꯆꯍꯨꯝꯁꯦ ꯄꯨꯔꯒ ꯑꯩꯁꯦ ꯆꯠꯂꯦ ꯃꯇꯝꯗꯨꯗ ꯍꯣꯡꯗꯤ ꯍꯣꯡꯉꯤ ꯚꯥꯔꯠꯇꯨ ꯌꯥꯝ ꯍꯣꯡꯉꯦꯕ ꯑꯁꯥꯝ ꯃꯦꯜ ꯍꯥꯏꯕ ꯑꯃꯗ ꯗꯤꯃꯥꯄꯨꯔꯗꯩ ꯇꯣꯡꯕꯗꯨꯅ ꯗꯤꯜꯂꯤ ꯐꯥꯎ ꯆꯠꯇꯣꯔꯤꯅꯤ ꯑꯩꯅ ꯑꯍꯥꯟꯕ ꯑꯦꯝꯁꯤ ꯗꯤꯜꯂꯤꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒꯗꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯍꯧꯖꯤꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯔ ꯑꯉꯝꯕ ꯄꯨꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯈꯨꯡꯒꯪꯗ ꯑꯌꯥꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯆꯠꯅꯕꯤꯁꯤ ꯑꯗꯨꯝ ꯂꯩꯔꯛꯄꯁꯤ ꯃꯌꯥꯝꯅ ꯁꯨꯝ ꯂꯤꯕꯤꯕ ꯋꯥꯔꯤꯗ ꯁꯨꯝ ꯊꯦꯡꯅꯕ ꯂꯩ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀꯤ ꯆꯦꯟꯖ ꯇꯧꯔꯛꯄ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯈꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯋꯦꯁꯇꯔꯅꯥꯏꯖꯦꯁꯟꯗ ꯈꯔ ꯅꯛꯁꯜꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯨꯝꯕꯁꯤꯗꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯃꯒ ꯍꯟꯅ ꯌꯦꯡꯅꯗꯕ ꯁꯥꯏꯖꯤꯟ ꯂꯣꯟꯅꯗꯕ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯎꯕ ꯀꯧꯅꯗꯕ ꯉꯥꯡꯅꯗꯕ ꯑꯗꯨꯗꯒꯤꯗꯤ ꯁꯝꯕꯟ ꯈꯥꯅꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌా ꯑꯃꯁꯨ ꯎꯔꯤꯕꯅꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕꯁꯤ ꯁꯤꯒꯨꯝꯕꯁꯤꯒꯤ ꯂꯩꯔꯤꯉꯩꯒꯤ ꯆꯩꯔꯛꯁꯤꯗ ꯃꯇꯝꯗꯨꯗꯗꯤ ꯑꯣꯖꯥꯅ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏꯅꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯌꯨꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯨꯗꯗꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯄꯨꯂꯞ ꯄꯨꯟꯃꯜꯂꯒ ꯃꯇꯦꯡ ꯄꯥꯡꯅꯕꯤꯁꯦ ꯐꯤꯜ ꯇꯧꯕꯇ ꯅꯠꯇꯅ ꯃꯤꯠꯅ ꯎꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯌꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯂꯋꯥꯏꯒꯤ ꯈꯨꯡꯒꯪꯗꯨꯗ ꯌꯨꯝ ꯄꯔꯦꯡ 10-30ꯁꯤꯒꯤ ꯈ꯭ꯋꯥꯏ ꯃꯃꯩꯅꯤ ꯑꯔꯣꯏꯕꯅꯤ ꯑꯗꯨ ꯑꯔꯣꯏꯕꯗꯒꯤꯅ ꯁꯣꯔꯣꯛ ꯐꯥꯎ ꯆꯠꯄꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯂꯩ ꯂꯩꯔꯛ ꯍꯥꯏꯅ ꯂꯩꯔꯛꯁꯤꯗ ꯆꯠꯅꯗꯦ ꯁꯨꯃꯥꯡꯗ ꯂꯣꯏ ꯆꯠꯂꯦ ꯂꯩꯔꯛ ꯆꯠꯅꯗꯦ ꯃꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯔꯝꯃꯦ ꯂꯩꯔꯛꯇ ꯆꯠꯄꯕꯨꯗꯤ ꯁꯨꯃꯥꯡꯗ ꯆꯠꯂꯦꯕ ꯑꯩꯈꯣꯏꯒꯤ ꯃꯊꯨꯟꯗ ꯈ꯭ꯋꯥꯏ ꯃꯅꯤꯡꯗ ꯂꯩꯕ ꯌꯨꯝꯁꯤꯗꯒꯤꯅ ꯑꯩꯈꯣꯏꯅ ꯁꯣꯔꯣꯛꯐꯥꯎ ꯆꯠꯄꯁꯦ ꯌꯨꯝ 9 10 30 ꯃꯤꯒꯤ ꯁꯨꯃꯥꯡꯗ ꯂꯣꯏꯅ ꯐꯥꯎꯔꯒ ꯁꯨꯃꯥꯡ ꯑꯃꯇ ꯁꯝꯕꯟ ꯈꯥꯗꯦ ꯌꯨꯝ ꯑꯃꯒ ꯊꯪꯅ ꯁꯝꯕꯟ ꯑꯃꯇ ꯈꯥꯗꯦ ꯁꯨꯃꯥꯡ ꯑꯃꯗꯤ ꯁꯨꯃꯥꯡ ꯑꯃꯗꯤ ꯁꯨꯃꯥꯡ ꯇꯧꯔꯒ ꯁꯣꯔꯣꯛꯁꯤ ꯃꯦꯟ ꯔꯣꯗꯁꯤ ꯇꯥꯏ ꯑꯩꯇ ꯅꯠꯇꯦ ꯃꯦꯟ ꯔꯣꯗꯀꯤ ꯃꯤꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯀꯦ ꯍꯥꯏꯔꯁꯨ ꯁꯨꯃꯥꯡꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯁꯨꯃꯥꯡ ꯑꯃꯒ ꯂꯣꯏꯅ ꯐꯥꯎꯅꯩ ꯂꯝꯕꯤꯐꯥꯎ ꯂꯩꯔꯛ ꯆꯠꯅꯗꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ ꯑꯗꯨꯒ ꯑꯍꯟ ꯁꯅꯥ ꯁꯥꯕ ꯑꯃ ꯂꯩ ꯃꯇꯝꯗꯨꯗ ꯁꯅꯥ ꯁꯥꯕ ꯑꯍꯟꯗꯨꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣই ꯌꯦꯡꯕ ꯆꯠꯂꯤ ꯁꯅꯥ ꯁꯥꯕ ꯑꯃ ꯐꯝꯃꯤꯅ ꯁꯅꯥ ꯁꯥꯕ ꯐꯝꯃꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅꯒ ꯐꯝꯃꯁꯤ ꯌꯥꯝ ꯁꯥꯟꯅꯩ ꯑꯗꯒꯤ ꯏꯆꯦꯁꯤꯡꯅ ꯐꯧ ꯁꯨꯕꯁꯦ ꯐꯧ ꯁꯨꯕ ꯂꯪꯅꯕꯅ ꯇꯧꯔꯝꯃꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯧ ꯃꯌꯥꯝꯁꯦ ꯄꯨꯜꯂꯒ ꯁꯨꯡꯕꯟꯒ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯐꯧꯗꯨ ꯃꯣꯏꯅ ꯂꯣꯏ ꯁꯨꯗꯣꯛꯄꯤꯔꯝꯃꯦ ꯅꯣꯡꯃ ꯐꯧ 10 ꯑꯃ 5 ꯑꯃ ꯁꯪꯕꯥꯏꯗꯣ ꯑꯗꯨꯅ ꯆꯥꯅꯕꯁꯨ ꯌꯥꯔꯦ ꯈꯪꯉꯒ ꯍꯌꯦꯡꯅ ꯃꯤ ꯑꯃꯒꯤꯗ ꯏꯆꯦ ꯑꯃꯒꯤ ꯏꯆꯟ ꯑꯃꯒꯤꯗ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯤꯅ ꯍꯞꯇꯥꯒꯤ ꯐꯧꯁꯨ ꯂꯪꯅꯕ ꯀꯧꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯐꯧ ꯁꯨꯕꯁꯤ ꯃꯣꯏꯅ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛ ꯆꯦꯡꯗꯥꯏꯕꯤ ꯀꯥꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯔꯒꯗ ꯑꯩꯈꯣꯏ ꯃꯤꯜꯁꯤ ꯊꯣꯛꯇ꯭ꯔꯤꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯅꯦ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯦꯞꯇꯔ ꯑꯃꯃꯨꯛ ꯑꯣꯏꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤ ꯒꯨꯋꯥꯍꯥꯇꯤ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯟꯗ ꯗꯤꯃꯥꯄꯨꯔꯗꯒꯤ ꯍꯥꯏꯕꯅꯤꯀꯣ ꯗꯤꯃꯥꯄꯨꯔꯗꯒꯤ ꯇ꯭ꯔꯦꯟꯗ ꯆꯠꯄꯤꯕ ꯃꯇꯝꯗ ꯇ꯭ꯔꯦꯟꯒꯤ ꯖꯔꯅꯤꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯗꯦꯜꯂꯤꯐꯥꯎꯒꯤ ꯇ꯭ꯔꯦꯟꯒꯤ ꯖꯔꯅꯤꯁꯤꯗꯗꯤ ꯌꯥꯝ ꯇꯦꯟꯇꯛꯅ ꯊꯝꯕ ꯌꯥꯕ ꯀꯔꯤ ꯍꯣꯏ ꯃꯁꯤ ꯑꯍꯥꯟꯕ ꯇ꯭ꯔꯦꯟꯁꯤ ꯎꯔꯦ ꯑꯍꯥꯟꯕ ꯇ꯭ꯔꯦꯟꯁꯤ ꯂꯥꯛꯑꯦ ꯇ꯭ꯔꯦꯟꯁꯨ ꯁꯤ ꯑꯣꯏꯔꯃꯥꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯣꯛꯑꯦ ꯇ꯭ꯔꯦꯟꯁꯤ ꯀꯥꯈꯠꯂꯦ ꯇ꯭ꯔꯦꯟꯁꯤ ꯃꯣꯏꯒꯤ ꯇꯤꯀꯦꯠꯁꯤ ꯃꯣꯏ ꯃꯅꯨꯡꯗ ꯄꯤ ꯃꯄꯥꯟꯗꯁꯨ ꯀꯛꯅꯕ ꯃꯥꯜꯂꯦ ꯃꯅꯨꯡꯗ ꯑꯗꯨꯝ ꯄꯤꯔꯦ ꯀꯥꯎꯟꯇꯔꯗꯒꯤ ꯍꯧꯖꯤꯛ ꯀꯛꯏꯁꯤ ꯅꯠꯇ꯭ꯔꯦꯕ ꯐꯣꯝ ꯅꯨꯡꯒ ꯃꯦꯟꯁꯤꯜꯂꯒ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯇꯤꯀꯦꯠ ꯄꯤꯌꯨ ꯆꯪꯉꯕ ꯃꯇꯨꯡꯗ ꯇꯤꯀꯦꯠꯁꯤ ꯄꯤꯔꯦ ꯑꯩꯅ ꯃꯗꯨ ꯒꯨꯋꯥꯍꯥꯇꯤꯗ ꯀꯨꯝꯅꯤꯡꯈꯤ ꯀꯔꯤꯅꯣꯗ ꯑꯩꯅ ꯆꯠꯇꯧꯔꯤꯁꯤ ꯗꯤꯜꯂꯤ ꯆꯠꯇꯧꯔꯤꯕꯅꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯦ BA ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯕ ꯆꯦꯁꯦ ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯪꯉꯒ ꯂꯧꯒꯦ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯒꯨꯋꯥꯍꯥꯇꯤꯁꯨ ꯑꯩ ꯄꯨꯟꯁꯤꯒꯤ ꯎꯗ꯭ꯔꯤꯕꯅꯤꯀꯣ ꯑꯗꯨꯒ ꯒꯨꯋꯥꯍꯥꯇꯤ ꯌꯧꯔꯦ ꯍꯥꯏꯕꯗꯨꯗ ꯒꯨꯋꯥꯍꯥꯇꯤꯗ ꯀꯨꯝꯃꯦ ꯇ꯭ꯔꯦꯟꯗꯤ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯒꯨꯋꯥꯍꯥꯇꯤꯗ ꯆꯪꯉꯒ BA ꯄꯥꯁ ꯇꯧꯔꯦ ꯄꯥꯁ ꯇꯥꯔꯦ ꯍꯥꯏꯕꯗꯣ ꯃꯣꯏꯗꯒꯤ ꯑꯏꯕ ꯑꯣꯏꯅ ꯂꯧꯒꯦ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯀꯣꯟꯅ ꯄꯤꯕꯁꯦ ꯑꯩ ꯈꯪꯗꯦꯀꯣ ꯆꯦ ꯑꯃꯗꯤ ꯂꯩꯔꯦ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯗꯧꯅꯦꯁꯦ ꯈꯪꯗꯦ ꯈꯨꯗꯛꯇ ꯂꯧꯕ ꯌꯥꯕ ꯑꯣꯏꯅꯤꯡꯉꯦ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯦ ꯀꯨꯝꯊꯔꯦ ꯒꯨꯋꯥꯍꯥꯇꯤꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯀꯗꯥꯏꯗꯅꯣ ꯑꯩ ꯆꯪꯗꯧꯁꯤ ꯈꯪꯗꯦ ꯑꯗꯩ ꯒꯨꯋꯥꯍꯥꯇꯤ ꯔꯤꯛꯁꯣ ꯇꯣꯡꯕꯅꯦ ꯄꯥꯝ ꯊꯦꯡꯅꯩ ꯔꯤꯛꯁꯣ ꯊꯧꯕ ꯑꯃ ꯏꯕꯨꯡꯉꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯀꯗꯕꯅꯤ ꯆꯠꯃꯤꯟꯅꯁꯤ ꯅꯪ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕ ꯌꯥꯅꯤ ꯍꯥꯏꯔꯦ ꯀꯌꯥꯝ ꯂꯥꯞꯄꯅꯣꯁꯨ ꯑꯩꯁꯨ ꯈꯪꯗꯦ ꯃꯥꯅꯁꯨ ꯍꯥꯏꯗꯦ ꯌꯥꯝ ꯂꯥꯞꯄꯝꯃꯦꯕꯀꯣ ꯍꯦꯛꯇ ꯌꯧꯗ꯭ꯔꯦꯅꯦ ꯒꯨꯋꯥꯍꯥꯇꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯅ ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯌꯥꯝ ꯂꯥꯞꯄꯖꯥꯠꯅꯦ ꯃꯗꯨ ꯀꯤꯂꯣꯃꯤꯇꯔ 20 ꯀꯨꯟꯊ꯭ꯔꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯔꯤꯛꯁꯣꯗꯅꯤ ꯔꯤꯛꯁꯣꯗ
मानसु लामरिसु हाइदबा आइसु खंगदमिना इरसो तोंगा माना योजरनि मै मा तोरा मा और पनि तोंसेलुरे अदुसे मान हुमांग सुबुसि लोरे हुमांग पुंचो चोले अदु सांग्रब लंबिखौ ओलकपदा थ्रासि यौन थगलमनिको यौरे उसिनासिना यौरे खाम गोते यूनिवर्सिटी गान थाबदु उरे एमा यौदि यौरे नो कोइ संखरदा मादे करमाय खंगदब जाला ना हांगे अदैदि भारा लौबदु लुपा मतमदु याम तांगबा पैसा नेबा याम पैसा याम भेलु जिलेरि लुपा कुंथ्रा लौनि हाइरे आइदि लुपा 10 5 हाइर को नि सांगु सांगे कुंथ्रा आइदि माने वारमिन हाइबो ओरमनि खरा खतनारे नान ngasai हाइजु हाइदे सोला पेजु हाइदबना यु खंगदबना तोंजेलोरे कुंथ्रा दि कदाइदि लौनि आइदि लुपा 10 दे याउदि आई आदि मिंग चनबल लुपा 50 के पुबदु कदाइदि मोन कुंथ्रा बिदो नोरि नोना पिनिंग द्रेबा खतनारे गैदु द मैते मिसा कर थोले गोति यूनिवर्सिटी मधुरेदा ओजा बुद्धि को बम थोले मधु यूनिवर्सिटी ओजाजु ओय हाय माजे माजे हुजिकी हॉस्टल दुदा जुबिली हॉस्टल हाय माले अदुदगी अखोय खनाबदु ताबद मोय मैम थोल ओजा बुद्धि सि यावरेबा ओजानेना कदोरे मो कमाय कमाय तो हाय ओजा आई समाय तो मिंग चमने लापने आई चनिंगे दिल्ली अददा गोते यूनिवर्सिटी दगी सर्टिफिकेट लो दोरि माले ना खलुबने गोते यूनिवर्सिटी गोते यूनिवर्सिटी सर्टिफिकेट हुजिती कदाइ पिरगा दगे सही माय गदोनी अदो आइदि लाक्सेले ओजा कमाय तो ngairo दिदि ना अखोय हॉस्टल दिद लेपो सातर सिंग मरगा तुमो हायंग एगदो नंग गंबर येंगो याब्रे येंगो सही लेरगा तबदबदु नंग सर्टिफिकेट पिओदि कदाइ यातगे हाय ओजा आई खंगदन तबने परे दुदि नंग गोति की सातर सिंग हॉस्टल दिद नंग तुमो हायंग येंगो हाय मा मोना सातर गी तुममा लाइजे अदगी जे अदुसु याम नोंनि दोरिनि को नोंगार खंगदबसिना ना मिनसु नुसिबि खंगद सेना खंगदरमिना अरेदि अयुक्ता पुंग मापन तरा ताब गोति की वाइस चांसलर मनाक नै चलिसे वाइस चांसलर मनाक सकदो नते जै खंगदेबको पंगसु पंगे पंगमिन मिनसु नुसि बिरे न खले वाइस चांसलर की मनाक तो दाइ चांगुरे कानादा सांगदम न कना संग सुखंग खंगदबिदा अस वाइस चांसलर न क्वाइसौने वाइस चांसलर उनगदौने फत चंगसिलोरेने नि पाम लेरमे वाइस चांसलर गेट तो दा पियोन गो ममा पियोन गो मम नाइसे ताप लाउ फाइ नंग कदाइ चंगिनो ऐसे वाइस चांसलर उनगे तो बनी वाइस चांसलर न कदाइ उन यातगे अदुम गाइरमो आई चंगा हाइरुगे वाइस चांसलर से देका कवे अनो अथाम उपगा मान हाइरगा मानुंग मबानि ngang no sai tai ada ai kari hainari janu yadi hairi jala khale are angang hi thole angang hi thole kari haide da vice chancellor na changoyo hain hindi na haib je ai tare chango hai manung sangjele are da sarsma smai to na ai se manipur dagi ni Guwahati University la BA certificate ai Guwahati first abani hai du khabar yaure modu ma gahari ba angang je Guwahati ki first abani mention bio haina amati ibio हाइना लापने हाइ नो एमासे प्रोसेस कोइ सोयर मिना अनि सर्टिफिकेट कम त हाइद्रने बा इंजन में यानबम त इबी हाइबने हाइरबने अदर मान नो ए नो गा फरे फरे इदि इरगे नंगना दिल्ली चतोर दो खानरो दिल्ली दि हुजिक ने सेशन होगरे नाना गुवाहाटी यूनिवर्सिटी थातो त्रे चोंदरगा हुजिक त परगा हाइदोइ बी परगा हाइदो पुत गाइरी गुवाहाटी यूनिवर्सिटी थातो सुगरे दिल्ली गिदि सेशन होगरे केसु काना एडवांस होसंगरे एडवांस होगरे मी गिदि मतम चान तोगरे कोइ आंदोलन तोरमेन आसाम दसु याम तोय मतमदो अदुना नंग कानररोय कानदरसु कानदरसु ओजा इति बियो हाइरेना फरे फरे न मा स्टेन को ड्रॉप तो होले नमगा मासी मणिपुर गुवाहाटी यूनिवर्सिटी टॉपर नि अदुना मासी हेक माल सप हम को मते हेल्प तो बियो हैना से इबिरे इबिरगा खाव नमसलगा सी यारब्रा हाय सारादि यारे आई ससरगे हायना मोदि थोले अरे गुवाहाटी यूनिवर्सिटी की ओजा बुद्धि होय करी होय साता उनरमगा कदोंगे ट्रेन लाकनी हयंग पुंसुताब लाकनी हायना मन सिनबेरगा मुक चले अदुना चलका गुवाहाटी यौद्रिङैदा दिल्ली यौद्रिङैदा खुदोंग थिबि याम थेंनै दिल्ली यौद्रिङै याम थेंङै मतमदा आसाम मेल तोरगा चतपदना बाराउनेना बिहार दमलै ट्रेन जंक्शन मा मरु सिनदोक सिनजिन खर तौजाने आसाम मेल इजना दो इधर लेहरगा अतोप ट्रेन मा ला दिल्ली मुक सकदोरि जानि 1973 71 72 की वारी ने माने मदु 1974 ओरनि बीए पास तो 74 दने अरे बाराउनी तो दमो कुमधरे बाराउनी ट्रेन सिनदोर मिना
ट्रेन सिनबसे करमाय सिनबनो खंदे ट्रेन के ट्रेन ngakta barauni taramise ट्रेन से सामो हेनी ने ट्रेन ngakta ure ngakta oire ko somna kada di changam kada ka koi airport se international airport ha flight ma kai uda ba adu sumaina koi ki bus tu khara khak lan chelam bane ba bus phauta adu am mafam du di train ngang hai ram ne hairame kada de kummo kada de sangada bano ai se khangdre ko ko sen sel kar ma train nan ai tongdori khangdre aduga sidagi chalaga barauni digi chagal teng tongdori ai khangdre khang mamai thang da police am da hai na hange si mafam si leibani si mafam si train si asida train si chalo du kumdarga train ticket ka kumam le ngene do chalo hai kada idam sam chado ri train hakta adu train du da kala chalo sibi ap ko ne ko ade man haire station number 1 platform number 2 3 4 hane le rangone nan ticket ka kum ta ga platform number 4 hane san bor am yalamone adu da yengu hai adu su satpham du khangdromina मादे ओवरब्रिज का लाई खंग देओ सत्पा हितबनी ना ट्रेन परेंग खामी जो ला को काला चले काला प्लेटफॉर्म नंबर 4 हाइबन लेरमे अदु प्लेटफॉर्म नंबर 4 का खले अदु का काउंटर तो मु थेंगनरे काउंटर तो थेंगनरगा काउंटर की टिकट का फम सिदा मी से तो याना मुक्सेल में स्टोरी मनु द चंगा यादो ओरमदरे काउंटर की टिकट तो मी याम लेरे पुंगदी का हो दबि यादमनी ना एक चंगबई का ngambajanate काउंटर से दिल्ली से तो कदा तो न खंगदे काउंटर से मखुल अनि का होले काउंटर से दनी है ना चंग ngam dre isa ga pawne matam angang ga oibani na chang bai ngam dre ba as chang ngam dre ka tab ti ya ba sin te ka mai to ni to de koi ti ka na bi faida imphal da cinema to ri da kok ta ka khat na bim lei dai ne yam inabi do adai ma pangan phabra ga cha chak ke tho ga ta lo gi do adu di ai de kan bu sun ta na mas ma kok ta ka khala ga ni pawng gi phara फुरता यालगा आई मी मकोक तो तोंगे मी मयाम ले मी मकोक तोंग आई सिजा चले मकोक दा मकोक तोंग सपते मी किन थिले पुता मकोक तो तोंग चलमिना किन थिले मकुन काउंटर तो दम योरे काउंटर तो करी हाइबनो आई मोरन जे खंगदबनिना अदु भोग चतपगी हाइबन पैसा दो अदु त लुपा खरे हेना पा थुजेलगा दिल्ली की टिकट पेओ हाइना इंग्लिश ते इरगा हाइरगा काउंटर थेंजेले काउंटर दुन आई खुद अदम तोंग को आई मी मथक दुदा काउंटर दुन खुद ता आसमान फोर आई कुछ को टिकट पेरे अरे आई मी मरदे चोंगरे मी मरदे चोंगरगा अदमाइ तो खोंग न मुतोले अदुगी उसिना दिल्ली योरे मिंग चले मिंग चंदे सिन चन्न फंगदे मसागी गौतम यूनिवर्सिटी की भाइस चांसलर ना हरको दो मी दि लोयरमे मिंग लोयरमे को मिंग चनबा फंगदरे लोयरे अदुदि मोयना हायरे सेदु ऐन उलोरे अदोर उपाय सु ले लेरो नंग सही मंगाय ता थातोक ति ngai तारे थातोर होग्रमेना थातोर ngai ददि यारो अद ऐन खले थातोक ngai रदि याम जो पैसा तिंगनि मतम मांगनि मिंगु जलरो करी कानरि सिदे हांगोदा दिल्ली की मसा सिंदस हांगोदा ए बनारस चलो बनारस मिंग जंबे होक्तो ngai रे थेंग मो याम थेंग मने हायरे अदे बनारस त मोले दिल्ली द थानामगा बनारस चक्का दि बनारस तो सेशन होरम दि मदि मिंग जंबे त होरमे अदु माइ तो बनारस त करी यूनिवर्सिटी द बनारस हिंदू यूनिवर्सिटी वाराणसी यूपी दा अदि मोय भाइस चांसलर ए दु पेरोमने ना याम हराउन तोरे मोय मतम जु लोरम दि मिंग जंबा होबु त ngai रमे बस परखा थेंगामे मोय अदु माइ तो बनारस त मिंग चंगी लाइक तंबगी वारी बुदी नुवाई नुवाई मैम लेरमगिनी अदुबो खोगी मतमजिना दि लेतबनिना लाइक तंबगी चैप्टर सिना स्वाइदा खोगी थमगा मखा तारकदबा खोगी मियोइबसी लाइक तंबल लोइरदी इमा इपागिदी आई इसागी सोइना फ्यूचर सेमननबा नंग सेन थोपा थबक अमा तौरो हाइबसिनी दोजा एक्जेक्टली दमो हाइ मसिगी मतंगसी लाखपगी मतमसिदा मैम पुनमक्तसु खोगी अहानबा तांककी ओइनदी ओजागी जर्नी सिदा मैम खंगबिनिंगबदी मैम लेरमगनी अदुबो खोगी सिदा मतमसी याम का हेना फंगजदबजना मरम ओरगा पुनमकना वारौबिरोइनसु थमजरी मथंगी एपिसोडता ओजाना मु कमाइन तोरगा खोई लाइक सी तंबल लोइरकांदा खोई हिंगनबगी लानफमदा खोई अमुक मायोकनरकपगे हाइबदु मथंगी एपिसोडता मैम ngaminasi yengminasi hantaki hanbagi episode study punuktagi kaimiya thangni jiri pinabirusi khurumjai